Istan satellite ki pau mieng tabiri bakwai punom pu ahan muda dab maitan ke sambam maira kumana kuram jari ahan bada maroi ba pau coronavirus ki laina laichat asibu ngakton anabagi damak numit tare ni supna pangthokadaba mai irat pagi thorom ngasi dagi chingoi maru langmai singda leiba irung sanglenda hogdokre lockdown gi chetheng phanglaba sufam nompham leitraba mioi singda tingbang pibagi thabak ngasi su leptana chathari amasung Silchar Medical College and Hospital da leiba COVID-19 positive oibadagi layeng duna lakhiba sahi jangkai tare suraba Sajibur Rahman ngasi hospital dagi discharge tawkhre hojik macha taba pau coronavirus ki laina laichat asibu ngakton anabagi damak numit tarit ni supna chathagadaba mai irat pagi thorom ngasi dagi chingoi marun langmai chingi irung sanglenda hogdokre ngasi pibarel iningthau leisemba sana jawbagi leching makhada amaiba moirangthem subol maitei ga loinana laingthau sanamahi thogon kangluki thomi singa punna sinduna seroi langmai chingda leiba sanamahi kiongi irung sanglenda ngasi ayuk pung 5 dagi mai iratpagi thorom asi hawdokibani mai iratpagi thorom asi numit 8 ni supna pangthokani hairi lockdown na maram oiduna sufam nompham leiraktaba nongmagi sara tanjariba mioi singda tengbang pinaba ngasi su lepri ngasi tolen khunda leiba naurem horimohon thoksom simon amasung thangjum dinamani makhoi ahumna senthang puthoknaduna jumnak marphumari gi mioi chahum lomda cheng amadi sana bapolam kaya jenthokre ngasi children home academy da pangthokiba tengbang pibagi thoramda senthang puthokiba naurem horimona khongdorapada hojik oiriba lockdown asina awaba taraba khun asigi jumna khara khangatjaraga hariba thoramsi pangthokpani haina mahangna makhatana phongdoraki masi ekhoigi ai yamluna tinaba aigi imanaba ti dinomani sing adidagi ekhoigi yamba Manipuri da district magistrate oina pubiramba ekhoigi yamba saimo ekhoyo hum tanaraga hariba lockdown ni maram moitana coronavirus ki problem dagi wanariba mayam se leisi da leiriba awana le tariba mayam se jitang orsu koi mating pangba ngadra haiba khannaraga hariba ngasi hari sensa pau mayam da dum angam khara tawjabani mi si mi chani ga around sohum mi masing around sohum aduga yumnak na around 80 ai jumdugi mi masinga ko nam paraparina mi de helapa hoi matung di sigi matung tarakpadadi jian bagi miyam da tengbang gi thoramje amuk tawbi bagi wakalon lebibra masigi wakalon sa kitang kono ase karigumba makhatana yamna wana basumaina lockdown laktargadi samdaragadi asi makhatana dum koi khanasi aina sumaina khanai si ngasi ngasi April ki tang 35 se ngasi thangjan numi se yam nuaiba akoi toling ring oina di parja mayam gi yam nuaiba numi ni ai hajani ni kaigina da ngasi gi akoi gi ahal lahum ka mingona panjara bada naurem horimon sing adagi di ti torangbam dinamani sing aduga ti ace thoksom Simon Singh moi hum sigi luching makhada asi tolen khungi nahro singa kusam najaraga asigi COVID-19 siga mari lenana praja mayam awa tar mayam tamasida asigi halahum sina mateng pangbidana asigi ching sa angam bakhra miyang gi damakta asi mateng pangsi ai tarapta gi egi thwa chang yano thaga masi kana mi jumma magi missing da pari ra natraga jumma ma da piri ra kamana masi matan oja masi akhoi gi jumgi kano da natre masi misingda mi amada kg ani okay missing da jole ba missing do adu missing leiring gi adu gi tinjala ga piri mani missing mi manga lere akhoi gi kg 10 phange adu maina adu tana te ching tana te masida jilse item sing do thau yaure thau akhoi acha thau chana ko thau sidum akhoi quality adum leiba quality leiba thauni si liter makhai tau na me di missing junggi ona pil aduna adagi thum kg ma leire adagi hawai kg ma leire samai tawaga si pithvi go na na bani na masi hauji phawda khogi vaccine phaw thokri aduna tasengna masigi anabasina layong sina na dana sigraba legidraba mayam punumak agi thawai aksang jauna ai masi yam mai to phawji adagi di hauji India gi oina di
इंडिया की सुयामना जाम अचौबा खुदों थिनिंगा बा मोंद लेरे को दुगु हौजी हौजी अखोगी भारत के प्राइम मिनिस्टर नरेंद्र मोदी ना लॉकडाउन से खुदक थौबदगी याम खितंग कननिंगा बगी मोंददी ले दु असिमक अखोगी भारत के प्राइम मिनिस्टर बु अनिंगानि तना मजाम फजे मोदी न तौर बसे कोई थागनिंगाई लॉकडाउन तो बसे जिबुनो थागत चरी थागत नरई अदु स्मार्ट तौदना अखोई हौजी हौजी सु तोलेंगुन की प्रजा सिंह अवाबदा तारबा तोलेंगुन तना तो कोंफों द लेबा लॉकडाउन सिना इंडिया की इंडिया कुम तौरबिना द लेबा मियाम पुनमक प्रजा पुनमक हारिबा नाबसिदगी मपु माना ngakthokbo sino haida jaraga matasi mathang mathang khoi lerkidran khanje karigina haibada masi akoigi lusingba meyama toleng khungi oina adagidi atokpa mapandagi su lakhiba lei ado ngasigi sidi toleng khun khaktagi oiba toleng khungi प्रजा की नमकता उइबा अदुगुम्बा पोजियन बगी थरमदो आई अदुमक न्याय लुजन लखीपुर खुनौदा लैबा कैथेल मचादा ngasi ayuk anganbada mi khara khara कैथेल कानारकपा हौगलकपा मतुंग ayuk pung 6 मखाइरोम तारकपदा मियामना हानगुम पुलिस लाकलगा तानखाइगद्रा हाइना किनबदगी मतो मतोमता हनखिदुना कैथेल मपुंग फाबा ngamkhidre हाइना अखोगी पाउमीना फोंदोरगले जयपुर कमरंगा जीपी की मनुंग चन्ना लैबा कमरंगा खुन अमदी मोदी बस्ती दसु लॉकडाउन असिना चैथेंग फंगलबा जुमनाक चहुमरोमदा जीपी असिगी वार्ड नंबर 3 अमसुंग 4 की मेंबर प्रेमजित मोइरांगचा अमसुंग सागपम ओंबी प्रतिमा देवी अनिना चानब पोलम कया जेंथोखरे हाइना प्रेमजित मोइरांगचाना थादोरपा सिरोल अमदा हाइरी कमरंगा लैबा महाराजा स्कूल की मपू संजीव सिंहनसु लॉकडाउन मनुंग असिदा कमरंगा खुंगंगी कैथेल फंबी इमासिंग होटल फमलगा पुकसाक तांजबसिंग अमसुंग नोमगी सु नोमलगा मयुम मकै पुजबा मियोय चाम जांखैरोमदा ngasiga थाना नुमित हुमनी चुपना चानब पोलम कया जेंथोखरे हाइना संजीव सिंहना ईस्टर्न सैटेलाइट ता खंगलगली ngasi नुमित हुमनी चुपना महाराजा स्कूल की अखोगी मपोय बिरिबा संजीव सिंहना ngasi khungangsida kamaranga khungangsida leibiriba ima iben adi sabji jonba kangosing adui mathakta adi ngasi nomagi suraga talaga chajaba mi singda ngasi humni chopna jumna chamaga yangkhaimu akoi ngasi poche jenjaba ngasi na aroibani maramaduna akoina inaubu akoina mabu ngangkhoi leitana thagatchari ngarang ranipur dasu khungang asida leiba पोथारबा ओजा ngaryambam madhuchandra singha amasung magi loinabi ngaryambam ongbi pramodini devi anina ranipur amasung palargon cha bagan gi mioi tare jauna lockdown asida sufam numpham khangdana leiraba imung jangkhai mangada makhal tare jawba sa naba polam kaya jenthokre haina ngaryambam madhuchandra na stan satellite ta khanglaba paw amada hairi Silchar Medical College and Hospital da COVID-19 positive oibadagi laing lakhiba sahi jangkhai tare suraba Sajibur Rahman ngasi hospital asidagi discharge tawkre panba yai Sajibur Rahman asi Delhi gi tabliki markaz dagi haukiba March 18 da halaklaba matungda April 2 da hospital asida admit tawduna laing lakhibani aroiba test ahumda negative oibadagi ngasi hospital asidagi discharge tawkibani महाना डिस्चार्ज तौब मतंदा आसाम की हेल्थ मिनिस्टर डॉक्टर हिमंत बिश्व शर्मा हक्सेल राज्य मंत्री पीयूष हजारिका आसाम एक्साइज मिनिस्टर परिमल शुक्लबैद्य अमसुंग सिलचर एमपी डॉक्टर राजदीप रॉय नचिंबा मियोई कयासु सरुक जाकी हौजिक अरोइबदा मरोइबा पाव अमुहन्ना कोरोना वायरस की लाइना लाइचत असिबु ngaktonanabagidamak numit 8 ni supna pangthokadaba mai iratpagi thorom ngasidagi chingoi maru langmai jingda leiba irung sanglenda hudokre लॉकडाउन की चैथेंग फंगलबा सुफम नुफम लेत्रबा मियोई सिंगदा तेंबांग पिबगे थबक ngasisu leptana chathari amasung Silchar Medical College and Hospital da COVID-19 positive oibadagi layengduna lakhiba sahi jangki 8 suraba Sajibur Rahman ngasi hospital dagi discharge tawkhre paw lojare